Hai ma'am, mami hôm nay Karamjari. Hey, cookie midnight ja. Manipur da lawam leitam ni khanga ba. Noi na thibong do thakchal chasal ga koi lawri do a jangan da leibu uche ko do khanga chelam do ma le ngo. Law do kai no noi na ango phai tap ta. Tandro. Namai do kha ikai ne. Uche phu khong dra matam du da noi koi law na u wa ga da loi ti ta kelakani ko mo. ꯑꯗꯨ ꯌꯧꯔꯦꯒ ꯑꯗꯥ ꯌꯧꯔꯦꯒ ꯅꯆꯤꯟꯗꯣ ꯊꯤꯗ꯭ꯔꯁꯨ ꯉꯣ ꯑꯦꯇꯦꯛ ꯇꯧꯒꯦꯗꯤ ꯇꯨꯃꯤꯟꯅ ꯅꯔꯜ ꯂꯩꯔꯦ ꯀꯣꯏꯂꯥꯎ ꯂꯥꯎꯔꯤ ꯃꯔꯝ ꯀꯩꯒꯤꯅꯣ ꯀꯔꯤꯅꯣ ꯈꯪꯗꯦꯃꯤ ꯑꯉꯥꯡ ꯃꯆꯥꯒꯤ ꯇꯥꯏꯞꯇ ꯁꯥ ꯌꯦꯟ ꯅꯣꯏ ꯅꯍꯥꯟ ꯄꯨꯔ ꯆꯠꯈꯤꯕ ꯅꯣꯏ ꯃꯔꯤ ꯃꯉꯥꯗ ꯆꯥ ꯇꯥꯔꯦꯕꯣ ꯍꯟꯗꯛꯇꯤꯕꯣ ꯂꯩꯔꯝꯃꯣ ꯑꯩꯈꯣꯏꯁꯨ ꯂꯥꯛꯀꯦ ꯂꯩꯔꯝꯃꯣ ꯊꯦꯡꯅꯁꯤ ꯇꯞ ꯇꯞ ꯉꯥꯡꯅ ꯂꯣꯏꯔꯕꯗꯨꯕꯨ ꯂꯥꯎꯗꯅ ꯑꯗꯩ ꯀꯃꯦꯟ ꯃꯆꯤꯟꯒ ꯊꯤ ꯑꯃꯗꯤ ꯁꯤ ꯑꯩ ꯆꯦꯅꯦꯜꯁꯦ ꯀꯨꯀꯤ ꯌꯦꯡꯗ꯭ꯔꯕ ꯈꯜꯂꯦ ꯑꯇꯩ ꯌꯦꯡ ꯂꯩꯔꯝꯃꯦꯃꯤ ꯅꯃꯥꯏꯁꯤꯡꯗꯣ ꯏꯀꯥꯏꯗ꯭ꯔꯣ ꯅꯣꯏꯕꯣ ꯀꯩꯗꯧꯕꯒꯤꯅꯣꯕ ꯅꯣꯏꯅ ꯅꯃꯥꯏꯁꯤꯡꯗꯣ ꯏꯀꯥꯏꯗꯗꯅ ꯅꯣꯏꯅ ꯑꯗꯨꯝ ꯅꯆꯤꯟ ꯊꯤꯗꯅ ꯀꯃꯦꯟꯗ ꯑꯗꯨꯝ ꯍꯥꯞꯄꯤꯗꯣ ꯀꯔꯤꯅꯣ ꯁꯤ ꯃꯌꯥꯝ ꯂꯣꯏꯁꯤꯟꯖꯔꯦ